सोशल मीडिया दा हौजिक याम कन्ना वायरल ओरिबा अखोयगी ड्रेस सेट मतम दा मखल मखल की ड्रेस से सेट कना हो बिरम दो माले में मैं ना सुदुम खंगबीरगा लेरबने उर्फी जावेद की मतंग दनि ngasi पूरा लाक्चरे बसी मा की पुंसी की वारी से कमाई तो हाबदो मैं ना सु तारगा मीनुंग सीमदी सुं सोइदना फाउने आइसु फावे अहनबा मागी वारी से पाबा मतम दा अदो मैं पुनः तमिनसी मैं पुनः खंगमिनसी ngasi video sidi khara interesting oigani khanje maramdi ngasi video sidi celebrity life story gi matang dani phajana khangbina bagi damakta video sibu loiba phauba lengdana tabina basu haijari adudi mayam matam thinta batawdana wari si haujarage ngasi gi wari si mayam na thoidok hendok na khangnaraba bollywood celebrity Urfi Javed ki wari ni ngasi matam sida mahak se social media da magi fidget chakcha magi style amadi tv show sing da saruk yamba uri maru oina mahak si magi dressing style gi matang da he na khangnari aduga mayam na magi style do pamnaba amadi follow tawbasu yawnari aduga mi khara amanadi media da troll yam na tawnai mayam mahak na angang oiringai thawdok khara su thoki thawdok tu gi matha tarakpadadi mahak na magi punsi mahing masana khanba mong de hing bahurakhibani aduga karigumba adumna tawdragadi mahak hingba ngamdabasu yai angang oiringai mayumdagi thoglaba matung mahak na kari tawki mahak social media gi oina achauba maming ama oiribra haibadu ngasigi video sida khangminarasi mayam haudringai gi mangoina na video sibu nungai gani khanbi bataragadi like comment tawbiramo aduga wari si dum taminase 1997 October 15 da Lucknow gi middle class Muslim family amada yam nungsiba angang ama phangjaki mahak sei ngasi mayam na Urfi Javed haidana khangnari basini hoi mahak Muslim family da pokpani adubu mahak masana di religion amata tonga na khanba laite mahak na su haibada miyoy bagi lichat haibasidagi hena atopa dharma amata laite haidana hairi adubu ngasi gi matamda social media da magi bol look sing da uba maramna mahaki religion gi missing na su ma buthina thina haibi aduga magi fije chakcha yenguraga su mahak na fans tagi hen hater na ya me haidana hairi mahaki family gi matang da haiba taragadi mahak na angang oiringai mahaki mayum da magi mama mapa aduga machin manaw mangani adubu magi mapa di magi family gi saruk ama oidre maramdi mahaki mapa adu atopa nupi amaga lohongkre magi education gi matang da haiba taragadi Urfi na magi studies si Lucknow gi city Montessori school dagi loisan khibani school karing matam da Urfi bu torture kaya ama tawki magi class ki students singsu magati na bagi mahutta mangonda khana bahawi magi classmates na torture tawba karem na ba tongan ba ama oikre aduna magi imung manung na thawai bi da ba torture tawbi ba adugu masu yawi mangonda kari thogi habado sandok na hijarake mayek sing na taminasi Urfi na class 9 karinge matamda mahaki photo khara magi classmates sing na haibatare social media da sandorakhibani madugi matung miyoi kharana madubo adult site sing da upload tawki ofam do magi imung manunggi mi nasu loina tare mangonda yam thina ngangki makhoi gi mari mata sing na de asumna su haiki mabu check taw checksalu ma asumna tabak tawraga paisa talam gani haidana haibiki magi mapa phawbana mangonda yamna yetbiki mahak po ka manung da su thong lanjanduna thamki sahi tara mari da ngariba Urfi di tawriba mayam do gyan tabangam kide aina kari tawkrage haiduna kapsaki mahak school chat pa phawba lephanki loinana school dagi taroi da bawa kaya amasu tarakpana maram oiraga mahak su school chatning ba phawkhidi mahaki mapasu mangonda yamna sauki loinana nungti gi ngangki aduga nang yam thuna luhongna basu tawrani haidana haiki adubu mahak na mayam dagi positive oiba wafam kaya amata phanglak pasi mahaki mapana atopan pigal luhongkiba matung dagi tab phanglakibani hana mangonda nganglamba saklamba singdo mapana atopa nupi lawkibadagidi magi maramda ngangna badu lepna kibani mapabu phatte haiduna adum ngangnaki mapana mukhoibu thadoktuna chatkraba matong imung manunggi responsibility pumnamak magi kokthakta taki mahakna chahi tara taret kaktang subada ngairingaida mayumdagi thoklaki Urfi na khankibada mahak laikha di takre mayamna chentahan bikrabani aduna haujiti life ta mingsat phangdaba sungya yadi mingchat phangadaba adum laba tabak tawragi haidana khanki
mayumdagi thoglaba matung mahak call center amada thabak tawki mafamduda magi tolopsi lupa 3,000 khaktamak sarami madugi paisa aduna magi khaktamak konai mayumda thaba phawba konadib matam kharagi matungda mahakna Mumbai da chatnaba plan tawki aduga mafamduda laktuna 9XM da audition piki adubu makhoina reject tawbirakhi urfi acting tawbasu haite hadana masana haijai loinana mayumda hannabagi paisa su leikide mahak yamna ninghanaki aduga mafamduda leibada oithoktaba taragadi suicide tawgani haiduna fawda khankibani asumna audition kaya ama piki mahak audition yamna yawkiba amadi ninghanaba tawdaba namaram oire hairaga onda kanaba kaya amasulaki maramdi Wake Magic ki voice show da nong mathabak tawbagi tanja amasu phangjaki maduda mahak 2500 phangki mahak paisagi mathausu yamna tabanina mahak yamna haraujaki adumna Wake Magic ki atopa so teri meri family hairi sidasu thabak tawbagi chance phangki makata na thabak tawbu phangki 2016 da mahak Barevaya ki dulhaniya da Meri Durga Satafero ki hera feri बेपनाह जिजिमा ये रिश्ता क्या कहलाता है कसौती जिंदगी की आ मेरे हमसफर हारिबा सीरियल सिंग असिदा महाक साइड रोल फंगबंगम की मथंगदा महाक अचौबा रोल अमा थिरकपनी अदुबु डायरेक्टर अमदी प्रोड्यूसर ना मागी मसक अमदी एक्टिंग मेन रोल कुंबा यारो हाइदुना रिजेक्ट तोरकपनी मदु ताब मतमदा महाक नुंगाइतबदी फावी अदुमुकु महाक होनबदी लेप्ते मखा तारकपदा महाक पंचुई कौबा वेब सीरीज अमा फंगकी सीरीज तो फंगबा मतमदा महाक अचौबा सक्सेस अमा फंगबंगम किदौबा मानकी मधुगी महाकना बिग बॉस OTT तौकी अदुसु शोदुदगी फर्स्ट वीक ता अदुमक आउट ओइकी मधुदगी तौलाबा मतुंगदा महाक मसादा थाजबा थमलंबदु लोइना काइकिबगुमना मानकी महाकनादी अचौबा अफावबा एक्ट्रेस अमा ओइबा पामखिबनी अदुबु थबक अदुदगी महाक माइथीरगा अदुमक लाकी महागी लाइफ ता पल्लगा लेबा मानकी अदुइबा तारगसु मसागी दमकता करिगुम्बा खरदी तौबा पामजकी महाकना तौसु तौकी उर्फिजाबेत सोशल मीडिया दा हौजिक तोंगानबा फिजेट सेटुना तोंगानबा इमेज अमा सेमजदुना लेबा उरी अदुमना थोलकपदुना मयामना हेन्ना खंगनदुना वायरल ओइदुना लाकी लोइनाना ट्रोल तौनरगसु लाकी महाकना हाबदा महाक स्टाइलिश ओइबा ड्रेस सेट पयामना पामी हाइदना हाय अंगांग ओइरंगैदगी हाबा तारे अदुगा अदुमा हौजिकसु पांगथोकली महाकि पामजबा मोंगदो हिंगली हौजिकि महाक पंचुई टू दा थबक तौबगे अपॉर्चुनिटी फंगले मीना पनियामना ट्रोल तौरगसु मागी मनादा हापते महाकना हाबदा अइना वाना स्ट्रगल तौरगा हिंगलिंगैददी कना अमतना अइंगोंदा पाउताक पीबा मतेंग पीबीकिदि अदुगा अइना माइ पाकपा हौरकु मतमदा मयामना मंगोंदा चुमली लाले हाइदुना एडवाइस पीरी हाइदुना हाइरि महाक मसाना तौरीदो हौजिकसु असोइबा नते हाइदना खल्लगा लैरिबा अमनी महाकना हाइबदा मी खुदिंगमक मसाना पामजबा ड्रेस सेटपगी राइट लै मदुमकनी अइना तौरिबसि हाइदुना हाइकी महाक इंस्टा फॉलोअर्स की मरमदा हाइबा तारगदी 4 मिलियन प्लस नी महाके बोल्ड ड्रेस स्टाइल सी ngasi matamda famous oikhalakli loinana mahki mingchet am oina seasonary loinana mahakna oiba phanglamdaba actress su oibiyo haiduna haiba kaya amasu yauri hojikti MTV show da su mayamna ubiramlagani splits bilada adumna tongan ba soda mahakbu yauna ba haidana nekba horakhi mamangda mahakki photo viral ohenki haidana ngang ba chaiba hojikti amata tawdre ओने तेनबदा उर्फिजाबेना ओइना न्यूडली स्टाइल ओइबा ड्रेस सेमदुना सोशल मीडिया दा थोगलकली मागी इमुंग मनुंगदगिसु महाक हौजिक सपोर्ट फंगली सिनतना मागी मरमदा अतोपा इंटरेस्टिंग ओइबा वारी खरसु तामिनेसे मागी हाइट ना 5.2 इंच नि मागी रिलेशनशिप की मतंग दा हाइबा तारगदी महाक हौजिक की ओइनाबुदी सिंगल नि अदु मतम खरगी ममांगदा महाक पर्स कार्नावल गा रिलेशनशिप ता लेरमी हाइकी नुपासी जो टीवी सीरियल एक्टर अमनी मागी हॉबीज की मतंग दा हाइबा तारगदी कोइबा चटपा इसै सकपा अनौ ड्रेस सेलगा येंगबा यामना पामजे जिम चटपगुंबसे मसिनी महाकी लाइफ स्टोरी हाइबा तारगदी अदो महाकी वारिसिदी स्वाइसिदा लोइसलगे अदुगा मागी वारिसे पारुरबा मतुंगदा हाइबदी अंगोंदा यामना नुंगाइतबा मदि फावे अंगांग ओइरिंगाइदा मंगोंदा तौबिखिबदो अदुदुना सुमाजो सिंगनबा मा लैरगा तौरकपने हाइदना इना खल्लेबा नसाइगी सिजे तौरोइदबने सिजे अखोइगी उर्फुजाबेदा खक्तंग थोकनी हाइबसु लैतेको अखोइदा तो ओय हाइबसु लैतेबा अखोइगी एनी फोटो मा हाइबा तारे कितंग
सोइदना कापखिबगुम्बा एनी कैनोमा फोटो अमा खितंग येंगबदा नुंगाइतबगुम्बा अदुम फोटो सिंगजे हेक्टा अखोइगी वायरल चलनदना हुजिक्तुसु यम तौनरिदना को अदो वायरल चलनदना खोतना अदगी अतोप पोर्न साइट हापतना खोतना तौरिबा मयाम सिंगजे सि तौदबना फैयानादि खले कैगिनो हाबदा अदु तौदुना मरम ओइरगा महाके पुंसीदो हाबदी लेमना मांगमगिबसु याइबा हाबदी मयामना ngangnaraga mangonda habadi tawriba mayamduda sum khangba ngamdana suicide tawraga sikibusu yaiba ado mahakti yamna habadi thamoi kanba khang kanba adugumba mi amane haidana ena lawi mahakna khangba kanbaduna maram oiraga ma hojik success ki lambi da lakpa hawribani ado asigumba mayamje akoigi lamdam da su thokta banate atopa mapalam da su sumba se mayam thoi aduduna yaringai di sumba si su tawbida ba haiba tare mi amagi punsi si boy koina kubak mayai da hapaga sana bidaba हाइबसे थमजगे अदुगा मयामगी वाखलोंदा सु करी करी लेगे हाबदा कमेंट हाइबिरमु महाकी मतंगदा अदुगा ngasi gi warisi matang sida kainarasi mathangi wari dasu nungai nungai ba sigum laba interesting oi ba wari myam am puduna laksage adudi mathangi wari da muk thengnarsi ye fare